Sabun kokuno habis tu sini. Red zone area ini ilap lap tera. Maning ni jenar red zone area ni siding size nak kau pakai kaptre ni hai do. Si kan ni mitai ge kun ngak kucing bangkar ni. Si yang mo. Tapi pihun kusok si. Si ni beren double beren macam mo paraga kun ngai jing je. Moi na sunda ge pa pa pa. Kulai jing na kaptrak tu ni sunda. Namidang wairam jauh di kan tu moi sangan sanar ga. Yang nak kan tahu nolai hai. Yang section nak kini hai tar. Saya dah kan ugi Manipur Police ki kan tim khar tham ni khar di phani mi ki ba khar phani hai tar. Khoi gi mi malai ba bi de khara thona pangan khara lai dana. Pra red zone area ang ate. En kan internet ka kain phang na ti swai. Ason yang pu so lai dine. Dai red zone super ring. Ye kung de dum ko kun ji pa mai ng red zone lai je. Songko kunau, posisi songko kunau ni apa? Songko kunau le, sekarang cakap lagi sampai kuman kunam le ni, asal. Sekarang cakap lagi hapupi ni kunam le ni, sekarang cakap lagi sangat sabin le ni. Sekarang aku kun mari mengal. Jadi kalau red zone ni, kalau mayung le ni, aing tu pun tahu orang mana tiang ang le ni. Man internet je swai am thada. Internet je thab, sai je thab jaga le juga. Pun makanan dekat kumaga. Ini ada lumayan satu tipang itu saya itu thar. Broadband dia udah saya. Broadband dia saya pusing apa saya. Lalu tinggal apa? Tinggal itu saya juga. Wasan tu cang dah saya. Wasan kau tinggal tu, semua tu. Di bawah thong ngam demi dana. Kalau kita like kita have di nomai mata kamna le. Ada khodak tu nomai kamna le. Agar like thakala kita. Facebook tu langkat kiri macam dah share tu kangen bayi. Irang kangen bayi tar. Ada di foto le. Si buku kudung tiba nak aku ni sih le. Si buku kudung tiba. Nang ni kan nak hai kita tanda di semua pangdai mong ni ba. Ada ni je aku je tinggal tinggal ni jang. Mana kangen di foto hari. Ada tu nak pangdai aku je. Mana red zone swai dikit dum kan tahu le. Drone bayar tu jarang mereka swai dia. Ngarang yo sudah nam tengkan drone nampai. Kanan thari drone no kamai tong. Abdi asal kan. Drone bayar asal. Sama kena udah. Sama sama order, kamu no order. Thank you. Nang warung tu aku nak di. Kan di. Itu origin dah sebab pusat kan jatuh nabi. Pusat jatuh ke. Kamu dah nak kamu jangan tinggal ni lehem juga. Aduh kan pak punya aku itu tulan ni punya aku. Kain tahu sisi tahu. Mai tahu pun tahu. Si mana kerja kamu tu lain hai bukan? Aduh sembil lalu sekarang di kamu dia kerja kamu je. Lain tu nombor apa ni? Dia kerana mau gitu. Mau nak kata apa ni kau sini? Lain tu mau nak kata dia apa? Apa nak defense tu kata dia ada. Sekarang mau segi rule sekarang betul ni. Aduh nggak mau dia tu bising thay naik begini yang mana yang ini tak ada. Mau nak kata tadi aku juga apa yang lalu na, nanti mau tinggal nak apa kena. Mana? Aduh mana tinggal. Pada kau kata ni kau majority na minority dah nampak berjaya di kau kari kau makan tu hisap tahu ya di hari kau kan orang lu jo khangge mana khangge. Mau je minority ni hari kudung sahab. Lalu le. Minority kudung sahab lalu kan mau je asyik beri center force na mau je kan tahu ni kan mana tak sena. Mana? Jadi force le ni mau nak ambil boleh ni faham le. Ada kau sih le ikut dah ni kan jen ni kan kan tahu dia. Ada kiri dia kan. Itu lah mesti jangan payah tu saja. Kan saya lagi sih kan tu dah tu nak akses bukan ni. Asyik orang lagi. Lu je akses kan mau je sini ada pun mau je kau je. Yang kena single brand double brand ada je kan mana je kau je apa ni. Kau itu pun ni apa. Han berlan hopper jadi matung aku sudah han mana kau aku je. Cekon mai thare sudah. Mana ham tahu. Dah sini mai tahu ke. Tahu aku je. Aku ini nak tahu je. Mana sini jauh celah tu. Asyik orang ni. Rumah orang ni kuki ni. Kau berkenal ke inci saya dekat apa? Saya tinggal dulu. Tinggal dalam jong ini masih ada normal pun ni bagi kau. Aku di sini lah. Ni normal pun jadi tar ni ni kau. Orang tu sekarang berapa? Aduh nak kena pada dah. Normal kon taman dah ini kau minta ini kiri je bagi. Mana? Ngarang itu teruk dia am teruk. Mama buat ada ni kau ini apa imagine ni kau. Mau itu apa? Ingat ni na. Mau thasi dan seperti mana tahu lain ni.
ꯑꯗꯨ ꯉꯁꯤꯗꯤ ꯃꯣꯏ ꯑꯁꯤ ꯃꯄꯥꯟꯗ ꯇꯧꯔꯗꯤ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯗꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯗꯣ ꯑꯗꯨꯗꯩ ꯂꯩꯍꯧꯕ ꯋꯥꯅꯦꯕ ꯑꯩꯈꯣꯏꯁꯨ ꯑꯁꯤꯗ ꯈꯜꯂꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯂꯥꯛꯄꯗꯁꯨ ꯀꯩꯅꯣ ꯃꯣꯏꯒꯤ ꯖꯥꯠ ꯔꯦꯖꯤꯃꯦꯟ ꯍꯥꯏꯕꯗꯣ ꯉꯁꯥꯏꯗꯨꯕꯣ ꯖꯤꯌꯥ ꯀꯥꯡꯕꯨ ꯑꯗꯣ ꯃꯣꯏꯅ ꯖꯥꯠ ꯔꯦꯖꯤꯃꯦꯟ ꯀꯥꯡꯕꯨ ꯂꯩꯔꯤꯅꯦ ꯁꯤꯗꯀꯣ ꯂꯩꯔꯤꯁꯦ ꯃꯣꯏꯅ ꯆꯪꯉꯛꯈ꯭ꯔꯤꯁꯦ ꯈ꯭ꯔꯤꯁꯃꯥꯁ ꯃꯅꯨꯡ ꯈꯛꯇꯪ ꯍꯥꯏꯔ ꯆꯪꯉꯛꯈꯤꯕꯅꯦꯕ ꯑꯗ ꯈ꯭ꯔꯤꯁꯃꯥꯁ ꯃꯅꯨꯡ ꯍꯥꯏꯔ ꯆꯪꯉꯛꯑꯒ ꯐꯨꯕ ꯌꯥꯗꯕ ꯑꯗꯣ ꯃꯣꯏꯅ ꯀꯩꯅꯣ ꯅꯣꯡꯃꯩ ꯀꯥꯞꯄꯛꯑꯦ ꯀꯥꯞꯄꯛꯄꯁꯦ ꯃꯣꯏꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯗꯤꯐꯦꯟꯁ ꯈꯤꯇꯪ ꯇꯧꯔꯛꯄꯁꯨ ꯌꯥꯏ ꯃꯣꯏꯅ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯍꯜꯂꯛꯏ ꯈꯤꯇꯪ ꯑꯇꯣꯞꯄꯒꯤ ꯉꯥꯛꯊꯣꯛꯅ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯁꯨꯡꯇꯧ ꯇꯧꯗꯕꯤꯗꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯇꯕ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯀꯥꯞꯄꯁꯤꯗ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯀꯥꯞꯄꯨꯔꯦ ꯁꯝꯅꯔꯒ ꯑꯗꯨꯝ ꯀꯟꯇꯦꯁꯀꯨꯝꯕ ꯀꯩꯒꯨꯝꯕ ꯀꯥꯞꯄꯨꯔꯦ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯇꯧꯕꯁꯨ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯔꯦꯕ ꯁꯤꯗ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯑꯗꯨꯝ ꯇꯧꯔꯕꯅꯦꯕ ꯉꯁꯤ ꯑꯗꯣ ꯉꯁꯤꯃꯛꯇꯁꯨ ꯃꯥ ꯁꯨꯃꯥꯏꯅ ꯆꯪꯈꯤꯕꯅꯤꯅ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯅꯩ ꯃꯤꯁꯤꯡ ꯑꯗꯨ ꯀꯩꯅꯣꯁꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯁ꯭ꯋꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯁ꯭ꯋꯥꯏꯗꯤ ꯂꯥꯏꯐ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯁꯤ ꯂꯩ ꯑꯁꯤꯗ ꯑꯁꯤ ꯃꯌꯥꯝ ꯂꯩꯀꯥꯏꯗ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯨ ꯌꯧꯁꯜꯂꯛꯑꯗꯤ ꯑꯁꯤ ꯂꯩꯇ꯭ꯔꯤꯀꯥꯟꯗꯗꯤ ꯀꯥꯞꯄꯛꯄꯁꯤ ꯃꯣꯏꯅ ꯈꯤꯇꯪ ꯗꯤꯐꯦꯟꯁ ꯑꯗꯨꯝ ꯀꯥꯞꯊꯣꯛꯄꯤꯌꯨ ꯃꯣꯏꯅ ꯑꯗꯣ ꯑꯁꯤ ꯂꯩꯈ꯭ꯔꯕꯅꯤꯅ ꯄꯪꯀꯥꯞ ꯀꯥꯞꯄꯁꯨ ꯌꯥꯗꯦꯗꯅꯀꯣ ꯁ꯭ꯋꯥꯏ ꯅꯛꯁꯜꯂꯛꯑꯗꯤ ꯐꯕ ꯑꯗꯣ ꯃꯣꯏ ꯀꯥꯞꯐꯝꯗꯨꯗ ꯉꯁꯥꯏ ꯆꯤꯡꯗꯒꯤ ꯀꯥꯞꯄꯤ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯀꯥꯞꯄꯤꯅꯤ ꯁꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯥꯞ ꯂꯩꯔꯦ ꯉꯥꯛꯇ ꯂꯩꯇꯅ ꯁꯨꯝ ꯍꯧ ꯂꯩꯔꯦ ꯃꯥꯅꯤꯅꯦ ꯀꯩꯅꯣꯗ ꯑꯩꯅ ꯑꯥꯔꯇꯤꯀꯜ ꯏꯕꯗ ꯀꯨꯀꯤꯁꯦ ꯍꯧꯖꯤꯛꯇꯤ ꯈꯣꯡꯒ꯭ꯔꯥꯎꯗ ꯃꯊꯤ ꯐꯥꯏꯖꯤꯜꯂꯛꯏꯒꯩ ꯃꯣꯕꯥꯏꯜ ꯅꯣꯡꯃꯩ ꯃꯔꯨ ꯄꯪꯀꯥꯞ ꯀꯥꯞꯄꯦꯅ ꯇꯧꯔꯤꯁꯦ ꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯔꯦ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯦ ꯈꯨꯟꯁꯦ ꯑꯁꯤꯁꯦ ꯃꯃꯥꯡꯗ ꯃꯩ ꯊꯥꯔꯨꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯁꯥꯝ ꯀꯩꯅꯣ ꯑꯦꯌꯥꯔꯒ ꯂꯩꯁꯤꯅ ꯑꯁꯤꯅꯦꯕ ꯑꯁꯤꯗ ꯖꯤꯌꯥ ꯀꯥꯡꯕꯨ ꯂꯩꯁꯦ ꯑꯁꯤꯗꯅꯦꯕ ꯑꯁꯤ ꯉꯔꯥꯡ ꯇꯥꯊꯣꯛꯅꯕꯅ ꯃꯌꯥꯝ ꯆꯪꯉꯨꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯝꯗꯗꯅ ꯃꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯁꯥꯏꯟ ꯑꯃꯨꯛ ꯄꯨ ꯂꯥꯛꯑꯣ ꯍꯥꯏ ꯃꯣꯏ ꯁꯥꯏꯟ ꯄꯨ ꯂꯥꯛꯑꯣ ꯇꯧ ꯂꯩꯔꯦꯕ ꯑꯗꯨꯒꯤꯅꯦꯕ ꯉꯁꯤ ꯂꯝꯕꯤ ꯊꯤꯡꯉꯤꯗꯣ ꯑꯗꯣ ꯑꯁꯤꯗ ꯃꯣꯏ ꯖꯤꯌꯥ ꯂꯩꯔꯕꯅꯤꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯁꯨ ꯃꯣꯏꯅ ꯍꯜꯂꯒꯁꯨ ꯀꯥꯞꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯕꯁꯨ ꯑꯁꯤꯗ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯔꯛꯑꯦ ꯁꯨꯡꯍꯟ ꯍꯟ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯈꯨꯟ ꯉꯥꯛꯄꯒꯤ ꯗꯤꯐꯦꯟꯁ ꯇꯧꯒꯗꯕꯁꯨ ꯉꯝꯗ꯭ꯔꯦꯕ ꯁꯨꯝ ꯑꯗꯨꯗꯨꯅ ꯁꯤꯁꯦ ꯊꯝꯗꯅꯕꯅ ꯑꯩꯈꯣꯏ ꯌꯨꯠ ꯃꯌꯥꯝ ꯑꯗꯒꯤ ꯃꯌꯥꯝ ꯃꯌꯥꯝ ꯆꯪ ꯍꯣꯠꯅꯗꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯉꯝꯗ꯭ꯔꯦ ꯃꯣꯏ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯁꯥꯏꯟ ꯃꯌꯥꯝ ꯄꯨꯔꯛꯑꯣ ꯈꯣꯠꯂꯣ ꯇꯧꯕꯗꯒꯤ ꯉꯁꯤ ꯑꯦꯝ ꯑꯦꯜ ꯑꯦꯗꯨ ꯗꯦꯜꯂꯤꯗ ꯆꯠꯈꯤꯑꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯩꯅꯣ ꯁꯤ ꯈꯨꯃꯥꯟ ꯇꯝꯕꯝ ꯏꯕꯣꯝꯆꯥ ꯌꯥꯎꯈꯤꯕ꯭ꯔꯣ ꯏꯕꯣꯝꯆꯥ ꯍꯣꯏꯗꯨꯅꯦꯕ ꯑꯗꯣ ꯑꯗꯨꯒꯤꯅꯦꯕ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯣꯔꯣꯛ ꯊꯤꯡꯉꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯁꯦ ꯁꯤ ꯑꯗꯨꯝ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯔꯦꯗ ꯖꯣꯟ ꯂꯣꯏ ꯇꯥꯔꯦ ꯑꯗꯨꯗꯤ ꯔꯦꯗ ꯁꯤꯒꯤ ꯖꯣꯟ ꯁꯤ ꯂꯣꯏ ꯑꯣꯏꯔꯦ ꯃꯈꯩꯁꯦ ꯁꯤꯗꯒꯤ ꯁꯤ ꯄꯔꯦꯡ ꯂꯣꯏ ꯔꯦꯗ ꯖꯣꯟ ꯑꯣꯏꯔꯦ ꯑꯣ ꯑꯁꯤꯗꯒꯤ ꯕꯥꯏꯅꯣꯀꯨꯂꯔ ꯑꯗꯨꯝ ꯑꯁꯤꯗꯒꯤ ꯑꯥꯗꯒꯤꯁꯦ ꯀꯩꯅꯣ ꯀꯨꯀꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯝ ꯊꯥꯜꯂ ꯌꯦꯡꯕꯗꯣ ꯑꯁ ꯆꯔꯆꯀꯤ ꯃꯈꯥꯗ ꯃꯣꯏ ꯕꯪꯀꯔ ꯅꯨꯡꯀꯔ ꯂꯣꯏ ꯁꯥꯔꯒ ꯂꯩꯕꯅꯦꯕ ꯅꯨꯄꯤ ꯑꯝꯇ ꯂꯩꯇꯦ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯅꯨꯄꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯑꯁꯤ ꯂꯩꯁꯤꯡꯁꯦ ꯅꯨꯄꯤꯗꯤ ꯑꯩꯈꯣꯏ ꯊꯩꯗꯣꯛꯅꯕ ꯁꯨꯃꯥꯏꯅ ꯃꯣꯏ ꯊꯩꯗꯣꯛꯅꯕꯖꯥꯠꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯌꯨꯠꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯗꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯗꯨ ꯑꯁ ꯁ꯭ꯋꯥꯏꯗꯒꯤ ꯑꯁ ꯅꯨꯡꯗꯥꯡꯒꯗꯤ ꯑꯗꯨꯝ ꯀꯥꯞꯁꯤꯜꯂꯛꯑꯦ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯝ ꯉꯥꯛꯇ ꯂꯩꯇꯅ ꯀꯥꯞ ꯂꯩꯔꯝꯃꯤ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯑꯃꯨꯛ ꯀꯥꯞꯄꯛꯀꯅꯤ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯃꯤ ꯌꯨꯝ ꯌꯧꯕ ꯁ꯭ꯋꯥꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯌꯨꯝꯗꯤ ꯌꯧꯔꯛꯇꯦ ꯑꯗꯣ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯁꯅꯥ ꯁꯥꯕꯤꯅ ꯈꯨꯟ ꯂꯩꯕꯗꯣ ꯑꯗꯨꯗꯗꯤ ꯏꯃꯨꯡ ꯐꯥꯎꯁꯤꯜꯂꯛꯇꯅ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯅꯣꯒ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯃꯣꯏꯗꯨꯗ ꯁꯤꯗꯩ ꯈꯤꯇꯪ ꯍꯥꯏꯒꯠꯂ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯈꯤꯇꯪ ꯍꯥꯏꯒꯠꯂ ꯏꯃꯥꯅꯨ ꯁ꯭ꯀꯨꯜ ꯂꯩꯔꯅꯤ ꯑꯗꯩ ꯈꯤꯇꯪ ꯆꯪꯉ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯗꯗꯤ ꯌꯨꯝ ꯌꯧꯁꯜꯂꯛꯑꯦ ꯈꯨꯠꯂꯥꯏ ꯑꯐꯕ ꯌꯥꯎꯖꯥꯠꯅꯦ ꯈꯨꯠꯂꯥꯏꯗꯤ ꯑꯐꯕ ꯉꯥꯛꯇ ꯄꯥꯏꯕꯖꯥꯠꯅꯤꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅꯒꯇꯧꯔꯤꯁꯤ ꯃꯣꯏ ꯕꯥꯏꯅꯣꯀꯨꯂꯔ ꯇꯧꯔꯒ ꯌꯦꯡꯉꯝꯒꯗ꯭ꯔꯣ ꯌꯦꯡꯉꯝꯒꯅꯤ ꯃꯣꯏ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯣꯡꯐꯥꯗꯣ ꯑꯗꯨꯝ ꯌꯦꯡꯉꯦꯕ ꯄꯥꯏꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯤꯠꯇꯨ ꯑꯁꯤ ꯕꯪꯀꯔꯅꯦꯕ ꯑꯁꯤ ꯕꯪꯀꯔꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯛꯄ ꯑꯗꯨ ꯀꯨꯀꯤꯁꯦ ꯑꯁꯥ ꯌꯧꯔꯛꯑꯃꯅꯦꯕ ꯑꯁꯤꯒꯤ ꯆꯦꯛꯀꯣꯟ ꯃꯈꯥ ꯀꯨꯝꯊꯔꯛꯑꯃꯅꯦꯕ ꯄꯣꯁ ꯂꯩꯁꯦ ꯁꯥꯏ ꯖꯒꯥ ꯌꯧꯔꯛꯑꯃꯅꯦꯕ ꯌꯧꯔꯛꯄꯁꯦ ꯁꯤꯡꯒꯜ ꯕꯦꯟ ꯗꯕꯜ ꯕꯦꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯏꯁꯥ ꯏꯁꯥꯒꯤ ꯈꯛꯇꯅ ꯉꯥꯛꯊꯣꯛꯈ꯭ꯔꯤꯅꯦ ꯀꯥꯞꯄꯗ ꯆꯪꯉꯛꯄ ꯉꯝꯈꯤꯗꯦꯕ ꯑꯗꯣ ꯃꯣꯏꯅ ꯀꯥꯞꯄꯛꯄ ꯕꯣꯝꯒꯁꯦ ꯇꯥꯔꯤꯅꯦꯕ ꯁꯤ ꯀꯥꯡꯕꯨꯁꯦ ꯑꯗꯣ ꯁꯤꯡꯒꯜ ꯕꯦꯔꯦꯟ ꯗꯕꯜ ꯕꯦꯔꯦꯟꯁꯨ ꯂꯩꯔꯝꯃꯅꯨ ꯑꯃꯁꯨ ꯂꯩꯔꯝꯃꯅꯨ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯌꯧꯕ ꯑꯗꯨꯝ ꯊꯥꯈꯤꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯗꯧꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯗꯤ ꯃꯣꯏꯗꯤ ꯀꯥꯏ ꯈꯨꯠꯂꯥꯏꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯝ ꯄꯥꯏ ꯈꯨꯠꯂꯥꯏꯁꯦ ꯃꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯁꯄ꯭ꯂꯥꯏ ꯐꯖꯅ ꯇꯧꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯅꯤ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯄꯥꯏꯕꯅꯤ ꯍꯥꯏꯗꯤ ꯃꯣꯏ ꯏꯁꯥꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯉꯥꯛꯊꯣꯛꯆꯅꯕꯒꯤ ꯂꯩꯗꯅ ꯐꯨꯔꯨꯞ ꯃꯆꯥꯅꯤ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯅꯨꯡꯒꯤ ꯑꯣꯏꯅ ꯀꯟꯕ ꯃꯊꯧ ꯇꯥꯕꯒꯤ ꯃꯑꯣꯡ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯐꯅ ꯑꯩꯈꯣꯏꯅ ꯐꯅ ꯍꯧꯖꯤꯛꯀꯤꯗꯤ ꯃꯃꯥꯡꯗꯕꯨꯗꯤ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯈꯪꯉꯦ ꯆꯨꯝꯃꯦ ꯈꯪꯉꯒꯅ ꯂꯥꯜꯂꯦ ꯑꯩꯈꯣꯏꯅ ꯃꯤꯇꯩꯅ ꯂꯥꯜꯂꯦꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯤꯇꯩꯁꯤꯗ ꯑꯃꯨꯛ ꯑꯗꯨꯁꯨ ꯀꯨꯀꯤ ꯀꯟꯗꯣꯏꯅꯦꯕ ꯀꯨꯀꯤꯅ ꯂꯥꯜꯂꯦ ꯃꯤꯇꯩꯅ ꯂꯥꯜꯂꯦ ꯀꯨꯀꯤꯅ ꯆꯨꯝꯃꯤ ꯍꯥꯏꯔꯤꯉꯩ ꯃꯇꯝꯗꯨꯗꯁꯨ ꯃꯤꯇꯩꯅ ꯂꯥꯜꯂꯦ ꯍꯥꯏꯕꯅ ꯀꯨꯀꯤꯒꯤ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯦꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯤꯇꯩꯅ ꯆꯨꯝꯃꯦ ꯀꯨꯀꯤ ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯀꯨꯀꯤꯁꯨ ꯀꯟꯈꯠꯂꯛꯄꯅꯦ ꯐꯨꯔꯨꯞ ꯃꯆꯥꯅꯤꯅ
ꯑꯅꯤꯃꯛꯁꯦ ꯍꯧꯕꯗ ꯁꯨꯝ ꯀꯩꯅꯣꯗꯨ ꯁꯨꯝ ꯑꯗꯨꯝ ꯀꯟ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯀꯣꯛ ꯂꯥꯜꯂꯁꯨ ꯀꯟꯕ ꯆꯨꯝꯃꯁꯨ ꯁꯨꯝ ꯀꯟꯕ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯥꯅꯦ ꯑꯗꯨ ꯍꯧꯖꯤꯛꯁꯦ ꯃꯣꯏꯅ ꯃꯣꯏꯁꯨ ꯌꯥꯝ ꯄꯣꯂꯤꯇꯤꯛꯁ ꯃꯣꯏꯁꯨ ꯁꯥꯟꯅꯩ ꯃꯅꯨꯡꯗ ꯌꯥꯝ ꯇꯧꯔꯤ ꯃꯣꯏ ꯇꯧꯔꯤꯗꯤ ꯃꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯑꯈꯪ ꯑꯍꯩ ꯂꯩ ꯁꯨꯃꯥꯏꯅ ꯂꯣꯏꯁꯨ ꯂꯩꯅꯤꯕ ꯑꯗꯣ ꯃꯣꯏ ꯄꯣꯂꯤꯇꯤꯛꯁ ꯁꯨꯃꯥꯏꯅ ꯁꯥꯟꯅꯒꯦ ꯃꯥꯏꯅꯣꯔꯤꯇꯤꯁꯦ ꯃꯦꯖꯣꯔꯤꯇꯤ ꯀꯥꯡꯕꯨꯅ ꯇꯨꯍꯠꯄꯤꯔꯦ ꯍꯥꯏꯕꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯔꯤꯃꯔ ꯃꯌꯥꯝ ꯁꯟꯗꯣꯛꯏ ꯃꯣꯏ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯅꯤ ꯀꯩꯅꯣ ꯃꯣꯏꯅ ꯀꯩꯅꯣꯗ ꯁꯦꯟꯇ꯭ꯔꯦꯜꯗꯒꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕꯀꯣ ꯈꯗ꯭ꯔꯛ ꯃꯥꯗ꯭ꯔꯛ ꯃꯌꯥꯝ ꯇꯧꯔ ꯁꯥꯟꯅꯔꯤ ꯂꯤꯂꯥ ꯌꯥꯝ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯂꯤꯂꯥ ꯌꯥꯝ ꯍꯩꯌꯦ ꯃꯣꯏ ꯀꯥꯡꯕꯨ ꯑꯗꯨꯗꯨꯅ ꯑꯅꯝꯕꯅꯗꯤ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯔꯝꯅꯤ ꯂꯥꯜꯂꯤꯁꯤ ꯀꯅꯥꯅꯣꯁꯨ ꯂꯣꯏ ꯈꯪꯅꯔꯝꯅꯤ ꯈꯪꯉꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤꯇꯩꯅ ꯂꯥꯜꯂꯦ ꯍꯥꯏꯕꯒꯤ ꯈꯜꯂꯝꯕꯗ ꯆꯨꯝꯃꯤ ꯈꯪꯉꯕꯅꯤꯅ ꯆꯨꯝꯃꯤ ꯈꯪꯕꯗꯩꯅꯦ ꯈꯤꯇꯪ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯌꯥꯔꯛꯏꯁꯦ